yabiu saruk yabiu meragi kunitoi ni panba yumsakaisa chahi asigi October 13 da Manipur State Film Development Society MFDC Hall Meetei Chanu 2018 pangthokjaragani Masida kanglai asida lairiba khunda minariba Furup khodimak amadi kanglai pa asigi wangmada khunda duna laikrabi Chanu oibi kayana saruk yaba yaraba Meetei Chanu English sing aniga taranipa Athoi ehen khanbagi changtamnaba asida saruk yabiu amadi yamna tanglaba lemjanafam oiraba Meetei Chanu mikthol asi labiu ahanba mana lupa lakh ama ani suba mana lupa 100 ahum suba mana lupa 50 mamida masak phajabi haibadi best photogenic lupa 10 thougal-lonchat phajabi haibadi best discipline lupa 10 Thoidok hendokna matik mayai chenbi haibadi best talented lupa 10 hairiba akhanaba manasing asina adongbu kharang ngaiduna leijari Meetei Chanu Malaya Phamba Changkumsing 3,313